ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤ ꯃꯇꯥꯁꯤꯡꯒ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯊꯣꯏꯕꯤ ꯁꯤꯡꯖꯨ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯏꯇꯥ ꯂꯦꯝꯕꯤ, ꯅꯪꯗꯤ ꯅꯅꯝꯃ ꯑꯅꯧꯕꯤ ꯂꯥꯛꯑꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯕꯣ꯫ ꯏꯇꯥ, ꯅꯨꯡꯉꯥꯏꯌꯦ꯫ ꯏꯅꯝꯃ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ꯫ ꯑꯌꯤꯡꯕꯤꯅ, ꯏꯇꯥ ꯂꯦꯝꯕꯤ, ꯅꯣꯏ ꯏꯅꯝꯃꯗꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯃꯕꯨꯛ ꯃꯄꯥꯎꯒ ꯐꯕ꯭ꯔꯕ? ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦ, ꯑꯗꯣ ꯐꯔꯝꯗꯧꯗꯤ ꯃꯥꯜꯂꯦ꯫ ꯊꯣꯏꯕꯤꯅ, ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤꯅꯦ ꯀꯩꯁꯨ ꯈꯪꯈꯤꯔꯣꯏ꯫ ꯃꯧ ꯍꯥꯏꯁꯤꯗꯤꯅꯦ ꯀꯨꯏꯔꯛꯑꯒ ꯑꯁꯦꯡꯕ ꯃꯒꯨꯟꯗꯣ ꯈꯪꯗꯧꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯧꯔꯤꯕꯅꯤꯅ ꯂꯣꯏ ꯐꯈꯤꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ꯫ ꯃꯇꯝꯗꯣ ꯉꯥꯏꯌꯨ ꯏꯕꯦꯝꯃ꯫ ꯑꯌꯤꯡꯕꯤꯅ, ꯏꯇꯥ ꯊꯣꯏꯕꯤꯅ ꯍꯥꯏꯁꯦ ꯆꯨꯝꯗꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯇꯥ ꯊꯥꯕꯜꯒꯤ ꯅꯨꯄꯤꯗꯣ ꯅꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯋꯥ ꯐꯥꯎ ꯀꯟꯅ ꯉꯥꯡꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝꯄꯣꯛꯀꯗꯣ ꯆꯣꯡꯖꯟꯗꯅ ꯐꯨꯕꯤꯕꯗ ꯏꯃꯥꯕꯣꯛ ꯇꯣꯝꯕꯤꯗꯣ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯕꯅꯤ꯫ ꯂꯦꯝꯕꯤꯅ, ꯍꯣꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦ꯫ ꯇꯥ ꯊꯥꯕꯜꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯑꯦ ꯍꯥꯏꯗꯅ꯫ ꯑꯗꯣ ꯇꯥ ꯊꯥꯕꯜꯗꯤ ꯃꯃꯥꯗꯨꯗ ꯑꯗꯨꯝꯅ ꯇꯧꯔꯤꯗꯣ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯀꯔꯤꯕꯨ ꯍꯥꯏꯕ ꯉꯝꯗꯧꯔꯤꯒꯦ? ꯃꯇꯨꯒꯤ ꯌꯥꯀꯥ ꯌꯦꯡꯉꯒ ꯈꯣꯡ ꯊꯥꯡꯕ ꯅꯨꯄꯥꯗꯨꯅꯕꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯡꯖꯨ ꯆꯥꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝ ꯆꯪꯂꯛꯄꯅꯤ꯫ ꯂꯦꯝꯕꯤꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯅꯝꯃ ꯊꯕꯥꯅ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯂ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯏꯅꯝꯃ, ꯋꯥꯏꯗꯣ ꯑꯩ ꯁꯤꯠꯂꯛꯑꯒꯦ꯫ ꯏꯅꯝꯃ ꯋꯥꯔꯝꯃꯅꯤ꯫ ꯌꯥꯔꯅꯤꯗ, ꯏꯅꯝꯃ ꯑꯗꯨꯝ ꯁꯤꯠꯂꯒꯦ꯫ ꯅꯪ ꯇꯧꯗꯧꯗꯣ ꯑꯗꯨꯝ ꯇꯧꯖꯔꯣ꯫ ꯍꯣꯏ ꯏꯅꯝꯃ, ꯑꯗꯨꯗꯤ ꯑꯩ ꯃꯩꯔꯥ ꯂꯥꯡꯉꯛꯑꯒꯦ꯫ ꯆꯪꯈꯤꯕ ꯂꯦꯝꯕꯤꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛꯇꯒ ꯊꯕꯛ ꯐꯕꯤꯒ ꯑꯃꯨꯛ ꯁꯥꯗꯅ ꯅꯨꯡꯁꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯔ ꯈꯪꯗꯦ, ꯅꯨꯡꯁꯤꯗꯕꯅ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯊꯕ ꯃꯕꯨꯛ ꯐꯠꯇꯕꯤ, ꯃꯁꯥꯒꯤꯇ ꯈꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤ ꯀꯌꯥ ꯎꯠꯊꯣꯛꯑꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯁꯨꯝ ꯎꯠꯊꯣꯔꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯀꯨꯟꯗꯥꯂꯩ ꯏꯪꯈꯣꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯝꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯔꯣ ꯁꯪꯕꯤꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯀꯨꯟꯗꯥꯂꯩ, ꯅꯪꯗꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯍꯩꯃꯥ, ꯊꯔꯣ ꯁꯪꯕꯤꯌꯥ, ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯁꯨꯝ ꯀꯣꯏꯔꯛꯏꯕꯅꯤꯅꯦ, ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯅ꯫ ꯐꯩꯌꯦ, ꯑꯗꯨꯝꯅ ꯉꯥꯏꯍꯥꯛꯁꯨ ꯀꯣꯏꯊꯣꯔꯛꯄ꯫ ꯐꯃꯨꯡꯗ ꯁꯨꯝ ꯂꯩꯕꯁꯨ ꯍꯛꯆꯥꯡ ꯁꯣꯟꯊꯕꯅꯤ꯫ ꯂꯥꯛꯑꯣ, ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨꯁꯤ꯫ ꯏꯃꯧꯗ ꯆꯥꯒ ꯂꯣꯜꯍꯜꯂꯛꯀꯦ꯫ ꯀꯨꯟꯗꯥꯂꯩ, ꯅꯃꯧꯗꯨꯕꯨ ꯀꯔꯝ ꯇꯧꯒꯦ? ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯒ ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯋꯦ, ꯑꯗꯨꯕꯨꯗꯤ꯫ ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯃꯧ, ꯍꯩ ꯃꯧ, ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯀꯔꯤ ꯇꯧꯕ ꯑꯃꯨꯛ ꯀꯧꯔꯛꯏꯅꯣ ꯁꯤꯅ? ꯃꯁꯤꯒꯤ ꯍꯟꯅꯨꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯇꯟꯈ꯭ꯔꯦꯍꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ꯫ ꯉꯥꯏꯍꯥꯛꯇ ꯅꯨꯡꯉꯥꯏꯅ ꯃꯤꯅ ꯍꯤꯞꯀꯦ ꯇꯧꯔꯒꯕ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩꯕꯨ ꯀꯧꯕꯕꯣ? ꯃꯧ, ꯅꯅꯦ ꯂꯥꯛꯏꯁꯦ ꯆꯥꯗꯣ ꯍꯥꯎꯅ ꯂꯣꯜꯂꯛꯎ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯑꯍꯣꯏ ꯏꯃꯥ꯫ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ, ꯍꯧꯖꯤꯛꯄꯨ ꯆꯥ ꯂꯣꯜꯂꯣꯏ, ꯁꯥꯈ꯭ꯔꯀꯥꯟꯁꯤꯗ ꯀꯩ ꯀꯥꯟꯗꯕꯗ ꯊꯛꯅꯤꯡꯉꯤ ꯆꯥꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯂꯣꯜꯂꯣꯏꯗ ꯆꯥꯒ ꯑꯝꯇ ꯉꯝꯖꯄꯣꯠ ꯅꯠꯇꯦꯕ꯫ ꯃꯁꯤꯗꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯏꯔꯦꯟꯖꯅ ꯍꯤꯞꯈꯤ꯫ ꯁꯣꯝꯗ ꯃꯄꯥꯟꯗꯅꯤ ꯀꯨꯟꯗꯥꯂꯩꯅ, ꯊꯔꯣ ꯁꯪꯕꯤꯌꯥ, ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯤꯡꯉꯣꯜꯁꯨ ꯄꯤꯕꯥꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯅ ꯋꯥꯏ ꯑꯃ ꯁꯪꯉꯝꯅꯤ꯫ ꯑꯩꯒꯤꯗꯤ 2 ꯋꯥꯠꯂꯤꯗꯣ꯫ ꯍꯥꯏꯅ ꯑꯗꯨꯕꯨꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯃꯣꯏꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯃꯝ ꯈꯪꯉꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯁꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ꯫ ꯀꯔꯤꯒꯤ ꯁꯤꯕꯅꯣ? ꯏꯃꯥ ꯏꯄꯦꯝꯃ ꯅꯪꯁꯨ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯁꯤꯕꯒ ꯌꯥꯗ꯭ꯔꯤꯀꯣ꯫ ꯅꯆꯥꯅꯁꯨꯒꯤ ꯀꯨꯝꯍꯩꯒ ꯌꯦꯡꯈꯤꯗꯧꯅꯤ꯫ ꯑꯩꯁꯨ ꯏꯁꯨꯒꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯅ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯕꯨꯗꯤ ꯂꯨꯍꯣꯡꯉꯛꯄ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯗ꯫ ꯏꯁꯨ ꯍꯥꯏꯔꯒ ꯏꯆꯥ ꯅꯨꯄꯤꯗꯣ ꯊꯥ 3 ꯍꯥꯏꯔꯛꯏ꯫ ꯀꯨꯟꯗꯥꯂꯩ, ꯃꯥꯒꯤ ꯏꯄꯥꯟꯒꯗꯣ ꯆꯠꯂꯨꯁꯤꯀꯣ꯫ ꯊꯥ 3 ꯍꯥꯏꯕ? ꯑꯗꯨꯗꯤ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦꯅꯦ, ꯃꯇꯝꯁꯦ ꯈꯪꯍꯧꯗꯦꯀꯣ꯫ ꯀꯨꯟꯗꯥꯂꯩ, ꯋꯥꯔꯤꯗ ꯃꯇꯝꯁꯦ ꯅꯨꯃꯤꯠꯄꯨ ꯇꯥꯔꯝꯗꯧꯔꯦ꯫ ꯑꯩ ꯆꯠꯂꯒꯦ, ꯌꯨꯝꯗ ꯑꯉꯥꯡꯁꯤꯡꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ꯫ ꯍꯣꯏꯅꯦ,
ꯋꯥꯔꯤꯗ ꯃꯇꯝꯁꯤꯗꯤ ꯐꯅ ꯊꯦꯡꯂꯝꯂꯦꯗꯅ ꯃꯧꯗꯨꯕꯨ ꯉꯁꯥꯏ ꯆꯥ ꯂꯣꯜꯂꯛꯑꯣ ꯍꯥꯏꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯐꯅꯗꯤ ꯀꯨꯏꯔꯦꯗ ꯃꯥꯕꯨ ꯂꯣꯟꯗ꯭ꯔꯕ ꯖꯥꯠꯂꯥ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯒ ꯀꯣꯟꯅ ꯊꯛꯑꯁꯤ ꯃꯥꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯖꯔꯤ ꯑꯣꯏꯔꯝꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ ꯊꯕꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯧ ꯂꯥꯡꯕ ꯃꯕꯨꯛ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯊꯕꯥ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯂꯤꯅꯤ ꯇꯧꯔꯤꯕꯗꯨꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯕ ꯅꯠꯇꯦ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯀꯣꯜꯂꯤꯛ ꯑꯗꯨꯅ ꯃꯈꯣꯜ ꯏꯊꯣꯛ ꯊꯣꯛꯅ ꯊꯣꯡꯂꯤꯕꯅꯤ ꯆꯥꯛ ꯆꯔꯥ ꯑꯃꯈꯛ ꯊꯣꯡꯕꯒꯤꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯏꯁꯧ ꯇꯧꯔꯤꯕ ꯏꯍꯨꯝꯁꯤꯒꯤ ꯃꯤ ꯅꯥꯏꯁ ꯃꯉꯥꯏꯔꯤꯅꯦ ꯑꯩꯁꯤꯅ ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯊꯕꯛ ꯇꯧꯅꯕ ꯃꯤꯒ ꯑꯝꯇ ꯂꯩꯇꯦꯕ ꯏꯃꯨꯡꯁꯤꯗ ꯑꯇꯩꯁꯤꯅ ꯆꯥꯕ ꯈꯛꯇꯅꯤ ꯍꯩꯔꯤꯕ ꯆꯥꯕ ꯈꯛꯇꯅꯦꯕ ꯆꯐꯨ ꯃꯩꯁꯤꯁꯨ ꯁꯧꯗꯦꯍꯦ ꯃꯁꯤꯗꯤ ꯑꯣꯠꯈꯥꯏꯒꯦꯗ ꯍꯦꯛꯇ ꯏꯃꯨꯡꯗ ꯃꯃꯧꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯇꯧꯔꯤꯕꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯐꯤꯒꯗꯣ ꯀꯣꯟꯅ ꯁꯨꯔꯣ ꯅꯅꯝꯃꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯅꯪ ꯑꯃꯨꯛꯇ ꯌꯥꯎꯁꯤꯜꯂꯨꯆꯣ ꯏꯃꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯏꯁꯧꯁꯦ ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯣꯏꯅꯨ ꯏꯃꯥꯒ ꯃꯥꯒꯤ ꯏꯁꯧꯁꯦ ꯇꯥꯕ ꯉꯝꯗꯗꯅ ꯂꯣꯏꯅ ꯆꯦꯜꯂꯝꯕ ꯇꯥꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯔ ꯑꯩꯁꯨ ꯇꯧꯕ ꯌꯥꯕ ꯇꯧꯔꯤꯕꯅꯦ ꯆꯥꯛ ꯆꯔꯥ ꯑꯃꯈꯛ ꯊꯣꯡꯕꯒꯤꯕꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯃꯥ ꯃꯌꯨꯝꯁꯦ ꯀꯩꯗꯧꯕꯒꯤ ꯄꯥꯜꯂꯛꯏꯅꯤ ꯍꯥꯏꯒꯦ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯕꯁꯤꯕꯨ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯇꯧꯅꯒꯦ ꯃꯌꯨꯝ ꯄꯥꯜꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ ꯏꯃꯥꯒꯤ ꯂꯦꯝꯕꯤꯌꯦ ꯑꯗ꯭ꯋꯥꯏꯗ ꯑꯍꯜ ꯂꯃꯟ ꯁꯥꯗꯅ ꯉꯥꯡꯗꯅ ꯂꯩꯔꯨ ꯍꯥꯏꯕ ꯅꯠꯇꯦ ꯆꯥꯛꯁꯪꯗ ꯆꯪꯉꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯤꯇ ꯌꯥꯎꯁꯤꯜꯂꯨꯆꯣ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯣ ꯆꯥꯒꯁꯦ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯝꯗꯕ ꯇꯥꯔꯦ ꯍꯣꯏꯁꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯀꯔꯝ ꯊꯣꯛꯑꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯃꯧ ꯂꯥꯛꯑꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯤ ꯂꯥꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯏꯃꯨꯡꯁꯦ ꯀꯔꯤꯗ ꯂꯥꯡꯅꯤꯡꯂꯤꯕ ꯏꯁꯧꯅꯣ ꯈꯪꯗꯦ ꯊꯕꯛ ꯑꯋꯥꯕ ꯁꯨꯍꯟꯕꯁꯨ ꯅꯠꯇꯕ ꯂꯦꯝꯕꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯏꯅꯝꯃ ꯑꯩ ꯀꯩ ꯇꯧꯔꯛꯎꯒꯦ ꯊꯕꯥ ꯃꯁꯤꯡꯒꯗ ꯄꯩꯊꯣꯛꯑꯒ ꯌꯥꯔꯦ ꯀꯩꯝꯇ ꯌꯥꯎꯔꯛꯇ꯭ꯔꯕꯁꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒꯦ ꯏꯅꯝꯃ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩ ꯐꯤ ꯁꯨꯔꯨꯕꯅꯤ ꯀꯔꯤ ꯀꯔꯤꯅೋ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯌꯥꯔꯦꯕ ꯑꯩ ꯑꯗꯨꯝ ꯇꯧꯖꯍꯧꯔꯒꯦ ꯅꯪ ꯇꯧꯗꯧꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯂꯦꯝꯕꯤ ꯃꯅꯝꯃꯒꯤ ꯃꯑꯣꯡꯗꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩ ꯐꯤ ꯁꯨꯔꯤꯕꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯊꯕꯥ ꯊꯣꯛꯈ꯭ꯔꯤꯕ ꯂꯦꯝꯕꯤꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯗꯨꯅ ꯀꯅꯥꯅ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯅꯨꯡꯁꯤꯗꯕꯅ ꯃꯁꯛꯁꯤꯡꯁꯦ ꯍꯨ ꯇꯔꯦ ꯃꯣꯏ ꯈꯥꯔꯦ ꯇꯣꯝꯕꯁꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛꯀꯤ ꯃꯤ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯎꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯂꯣꯏꯔꯕ ꯖꯥꯠꯂꯣ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯇꯩꯃꯅ ꯊꯣꯡꯉꯤꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯊꯕꯛꯀꯤ ꯃꯤ ꯎꯅꯔꯨꯕꯗꯨꯗꯤ ꯀꯝꯗꯧꯔꯦ ꯌꯥꯅꯔꯛꯑꯕꯣ ꯀꯩꯀꯩ ꯍꯥꯏꯅꯔꯛꯑꯒꯦ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯏꯃꯥ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯂꯩꯔꯝꯃꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣ ꯐꯔꯦ ꯃꯊꯪꯗꯤ ꯉꯟꯇꯥ ꯍꯦꯛ ꯆꯠꯂꯨ ꯅꯪꯁꯨ ꯁꯦꯜ ꯊꯣꯛꯑꯕꯗꯤ ꯏꯃꯨꯡꯁꯦ ꯈꯔꯗꯤ ꯀꯣꯝꯗꯧꯅꯤ ꯅꯄꯥ ꯅꯥꯕꯗ ꯃꯤꯒꯤ ꯁꯦꯜ ꯈꯔ ꯄꯨꯁꯤꯜꯂꯨꯕꯗꯣ ꯃꯗꯨꯗ ꯁꯤꯡꯕ ꯂꯣꯏꯈ꯭ꯔꯕꯗꯤ ꯏꯃꯥꯁꯦ ꯋꯥꯏ ꯑꯃꯗꯤ ꯁꯪꯒꯗꯧꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯒꯤ ꯁꯦꯜꯗꯨꯒꯤꯗꯤ ꯊꯣꯏꯅ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯊꯕꯛꯄꯨ ꯆꯠꯂꯗꯤ ꯇꯥꯆꯧꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯐꯅꯕ ꯁꯤꯜꯂꯒꯦ ꯇꯥꯆꯧꯁꯨ ꯌꯨꯝꯁꯤꯕꯨ ꯄꯨꯔꯤꯕꯅꯤꯅ ꯇꯥꯆꯧꯗꯣ ꯑꯃꯨꯛ ꯀꯣꯛ ꯁꯥꯍꯜꯂꯔꯣꯏꯒꯦ ꯍꯣꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯣ ꯊꯕꯥ ꯃꯥꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯑꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯠꯇꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯅꯨꯡꯗꯤꯜꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥꯁꯤꯡꯗꯨ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯊꯣꯏꯕꯤꯅ ꯏꯇꯥ ꯂꯦꯝꯕꯤ ꯍꯣꯏ ꯏꯇꯥ ꯂꯦꯝꯕꯤ ꯍꯩꯃꯥ ꯏꯇꯥ ꯊꯣꯏꯕꯤ ꯏꯇꯥ ꯑꯌꯤꯡꯕꯤ ꯆꯪꯉꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯐꯛꯁꯤꯗ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯌꯤꯡꯕꯤꯅ ꯍꯣꯏ ꯏꯇꯥ ꯑꯗꯣ ꯏꯁꯤꯡ ꯍꯥꯟꯅ ꯈꯖꯤꯛꯇ ꯊꯛꯀꯦ ꯍꯣꯏ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨꯀꯣ ꯑꯩ ꯏꯁꯤꯡ ꯂꯧꯊꯣꯛꯎꯈꯤ ꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯎꯔꯒ ꯃꯇꯥꯁꯤꯡꯗ ꯄꯤ ꯑꯌꯤꯡꯕꯤꯅ ꯄꯦꯜꯂꯦ ꯏꯁꯤꯡꯁꯤꯗꯤ ꯊꯣꯏꯕꯤꯅ ꯑꯗꯣ ꯏꯇꯥ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯍꯌꯦꯡꯗꯣ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯑꯝꯇ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯦ ꯂꯪ ꯈꯔꯁꯨ ꯂꯧꯗꯧ ꯂꯩꯕ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥ ꯑꯩꯁꯨ ꯆꯠꯇꯕ ꯀꯨꯏꯔꯦ ꯆꯠꯅꯤꯡ ꯂꯩꯔꯝꯕꯅꯦ ꯇꯥꯟꯗꯨꯝ ꯑꯣꯟꯊꯣꯛꯅ ꯆꯥꯔꯦꯗ ꯑꯌꯤꯡꯕꯤꯅ ꯑꯗꯨꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯄꯤꯌꯨ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯗꯒꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯆꯩ ꯂꯩꯗꯣꯏꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯇꯥ ꯑꯌꯤꯡꯕꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯂꯩꯗꯧꯔꯤꯗ ꯊꯣꯏꯕꯤꯅ ꯑꯗꯣ ꯏꯇꯥ ꯁꯤꯡꯖꯨꯔ ꯀꯩꯅꯣꯝꯇ ꯆꯥꯁꯤꯔꯥ ꯆꯤꯟꯁꯦ ꯃꯣꯔꯣꯛ ꯑꯁꯥꯕ ꯌꯥꯝ ꯆꯥꯅꯤꯡꯉꯛꯑꯦꯕ ꯑꯌꯤꯡꯕꯤꯅ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯏꯇꯥ ꯂꯦꯝꯕꯤ ꯅꯣꯏꯒꯤꯕꯨ ꯁꯤꯡꯖꯨ ꯃꯆꯜ ꯀꯔꯤ ꯂꯩꯒꯦ ꯏꯇꯥ ꯑꯋꯥꯊꯕꯤ ꯄꯥꯟꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯁꯤꯔꯥ
ꯍꯣꯏ ꯌꯥꯏꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯑꯋꯥꯊꯕꯤꯗꯣ ꯍꯦꯛꯑꯒ ꯁꯣꯏꯕ ꯍꯧꯔꯝꯃꯣ ꯑꯩ ꯉꯥꯔꯤ ꯃꯣꯔꯣꯛꯇꯣ ꯑꯝꯇ ꯂꯧꯔꯛꯈꯤꯒꯦ ꯁꯣꯝꯗ ꯀꯥꯗꯅꯤ ꯊꯕꯥ ꯉꯁꯥꯏ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯇꯨꯝꯂꯤꯕꯅꯤ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛꯇ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯦꯍꯦ ꯇꯨꯝꯕꯒ ꯂꯣꯏ ꯀꯥꯏꯔꯦꯕ ꯃꯌꯨꯝꯗ ꯂꯩꯕ ꯀꯩꯗꯧꯖꯥꯠꯅꯣ ꯈꯪꯗꯦꯕ ꯅꯨꯃꯤꯠ ꯆꯥꯞ ꯌꯨꯡꯕꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏ ꯀꯣꯏꯔꯛꯏꯁꯤꯕꯨ ꯀꯔꯝꯕ ꯂꯩꯁꯥꯕꯤ ꯇꯧ ꯉꯝꯕꯤꯁꯤꯡꯅꯣ ꯈꯪꯗꯦ ꯊꯕꯥ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯂꯦꯝꯕꯤꯅ ꯉꯥꯔꯤ ꯃꯣꯔꯣꯛ ꯂꯧꯔꯤꯗꯨ ꯎꯕꯗ ꯀꯩꯅꯣ ꯂꯦꯝꯕꯤ ꯅꯪ ꯇꯧꯏꯗꯨꯅ ꯏꯅꯝꯃ ꯉꯥꯔꯤ ꯃꯣꯔꯣꯛ ꯂꯧꯔꯤꯅꯤ ꯏꯇꯥꯁꯤꯡ ꯂꯥꯛꯄꯒꯤ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯗꯅ ꯇꯧꯕꯅꯦ ꯏꯅꯝꯃꯁꯨ ꯆꯥꯔꯨꯁꯦ ꯑꯩ ꯅꯣꯏꯒꯤ ꯁꯤꯡꯖꯨꯒꯗꯣ ꯆꯥꯅꯤꯡꯗꯦ ꯉꯥꯔꯤ ꯃꯣꯔꯣꯛꯅ ꯑꯁꯨꯛ ꯇꯥꯡꯉꯕ ꯃꯇꯝꯁꯤꯗ ꯁꯤꯡꯖꯨ ꯈꯛ ꯆꯥꯕꯒꯤꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯉꯥꯔꯤꯗꯨ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ ꯅꯣꯏꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯄꯣꯠ ꯆꯩ ꯃꯃꯜꯁꯦ ꯈꯪꯗ꯭ꯔꯕꯅꯤ나 ꯅꯥꯅꯤꯡꯉꯝ ꯇꯧꯔꯦꯕ ꯀꯩꯅꯣ ꯏꯅꯝꯃ ꯇꯞꯅ ꯉꯥꯡꯕꯤꯌꯣ ꯏꯇꯥ ꯍꯣꯏꯅ ꯇꯥꯈ꯭ꯔꯒ ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯌꯦ ꯇꯥꯅꯤꯡ ꯇꯥꯁꯅꯨ ꯇꯥꯅꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯌꯨꯝꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯀꯔꯤ ꯊꯣꯛꯑꯦ ꯇꯧꯖ ꯁꯥꯏꯅꯣ 이놈아, 이하를 덕비로 우하마 가다비라노 미기 마망시다 양 파자드레 섬도 마반다서 토이비 아마디 아잉비수 타바나 하리바도 로이나 따드라바수 카라디 따리바니 아니도 숨나 하이네이 토이비나 이다 모이 이놈아기 마옹시디 보라 그이놈니나 마시부 ꯉꯥꯎꯖꯥꯠꯂꯣ ꯃꯌꯨꯝꯗ ꯃꯤ ꯂꯥꯛꯑꯒ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯃꯌꯥꯝꯁꯤꯕꯣ ꯁꯤꯡꯖꯨꯒꯁꯦ ꯆꯥꯗꯧ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯌꯤꯡꯕꯤꯅ ꯑꯗꯨꯅꯦ ꯃꯣꯏꯅ ꯃꯁꯤꯕꯨ ꯃꯀꯣꯛ ꯆꯥꯛꯄꯖꯥꯠꯂꯣ ꯉꯥꯡꯒꯤ ꯆꯩꯒꯤ ꯍꯥꯏꯔꯁꯨ ꯃꯤ ꯆꯠꯈ꯭ꯔꯒ ꯉꯥꯡꯉꯨꯗꯅ ꯄꯨꯔꯥ ꯃꯇꯥꯡꯒꯤ ꯅꯨꯄꯤꯅꯤꯀꯣ ꯁꯦ ꯂꯋꯥꯏ ꯅꯨꯄꯤ ꯀꯥꯏꯗꯨꯅꯤ ꯑꯗꯨꯅꯦ ꯃꯌꯨꯝꯗ ꯃꯤ ꯂꯥꯛꯑꯒ ꯀꯩ ꯃꯧꯅꯣ ꯁꯤꯕꯣ ꯏꯇꯥ ꯁꯤꯡꯖꯨꯒꯁꯦ ꯆꯥꯔꯣꯏꯁꯤꯔꯥ ꯇꯣꯛꯑꯁꯤꯔꯥ ꯌꯨꯝꯗ ꯆꯠꯂꯁꯤꯔꯥ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕ ꯃꯣꯏ ꯏꯅꯝꯃꯒꯤ ꯃꯇꯧꯁꯦ ꯆꯥꯗꯧꯕ ꯇꯜꯂꯦ ꯍꯦꯛ ꯆꯠꯈꯤꯕꯗꯨꯁꯨ ꯏꯇꯥ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯀꯩꯅꯣꯝ ꯈꯜꯂꯣꯏꯗ꯭ꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯦꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯆꯧ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯈꯤꯇ ꯄꯤꯌꯣ ꯁꯦꯜꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯂꯦꯝꯕꯤ ꯇꯥꯆꯧ ꯉꯁꯤꯗꯣ ꯏꯇꯥꯁꯤꯡꯒ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯦ ꯍꯥꯏꯅꯕ ꯑꯗꯨꯒꯤꯅꯦ ꯅꯅꯝꯃꯗꯒꯤ ꯍꯦꯛ ꯂꯧꯔꯣ ꯇꯥꯆꯧꯗꯤ ꯊꯦꯡꯈ꯭ꯔꯦ ꯊꯕꯛ ꯆꯠꯄ ꯑꯍꯣꯏ ꯇꯥꯆꯧ ꯃꯅꯝꯃꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯏꯅꯝꯃ ꯇꯥꯆꯧꯗ ꯑꯩꯅ ꯁꯦꯜ ꯈꯤꯇ ꯄꯤꯌꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯇꯥꯆꯧꯗꯤ ꯊꯦꯡꯉꯦ ꯏꯅꯝꯃꯗꯒꯤ ꯑꯗꯨꯝ ꯂꯧꯔꯣ ꯍꯥꯏꯔꯝꯃꯦ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯂꯩꯇꯦ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯁꯦꯜ ꯄꯥꯝꯕꯤꯒ ꯑꯣꯏꯅ ꯎꯔꯕ ꯅꯣꯏ ꯅꯨꯃꯤꯠꯇꯨꯗ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣꯏꯅꯁꯨ ꯂꯣꯏꯅ ꯊꯥꯛꯑꯣ ꯍꯥꯏꯕ ꯑꯗꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯔꯝꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝ ꯍꯥꯏꯕ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ ꯉꯝꯗ꯭ꯔꯦ ꯂꯦꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ ꯃꯅꯝꯃꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯊꯕꯥꯒꯤ ꯃꯇꯧ ꯑꯗꯨ ꯀꯨꯟꯗꯥꯂꯩ ꯑꯃꯁꯨꯡ ꯇꯣꯝꯕꯁꯨ ꯇꯥꯔꯤꯕꯅꯤ ꯂꯦꯝꯕꯤꯌꯥ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯅꯅꯝꯃꯗ ꯁꯦꯜ ꯍꯪꯉꯨꯔꯤꯅꯣ ꯏꯃꯥ ꯑꯩꯗꯤ ꯇꯥꯆꯧꯗ ꯍꯪꯕꯅꯦ ꯇꯥꯆꯧꯅ ꯏꯅꯝꯃꯗꯒꯤ ꯂꯧꯔꯣ ꯍꯥꯏꯕꯗꯨꯗ ꯍꯪꯉꯨꯕꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯅꯝꯃꯗ ꯑꯃꯨꯛ ꯍꯟꯅ ꯍꯪꯉꯨꯅꯨꯀꯣ ꯁꯦ ꯏꯃꯥꯗ ꯂꯨꯄꯥ 50 ꯈꯛ ꯂꯩꯕꯅꯤ ꯁꯤ ꯄꯨꯔꯒ ꯅꯪꯅ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯣ ꯇꯣꯝꯕꯅ ꯂꯦꯝꯕꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯟꯁꯤꯗꯤ ꯅꯪ ꯇꯥꯇꯣꯟꯅ ꯁꯦꯜ ꯊꯣꯛꯂꯕ ꯀꯥꯟꯗ 이전기 닝부 통한도이니 마탕기 놈이니 군조 수망 아두다 lep두나 군달레이 부거리 군달레이 너희부 레이브로 호 따레 아이마 따다 까갓비로 피다시다 헥다 판비요 야리 아도 군달레이 하이나 김바 마tamdi 욕실레 까마이 떠오르기 한게 하이드나 난 따다 헥다 라이브니 따다 사우비베야디 이사 하누파 로홍버가 까이가 한닥티 나전세 파라 키땅 따바 하이도 오이레 아이 한닥기 타 아마니 시기 마농다 소이다나바 taujarage 시 파오버당 따다나 와라바 수와나 ngaibiro 사우비바 야데고 따다 아이 수이다오 누가 누나 티나루바나 노이다수 와간나 헥 하이버도 누가이티 아두나 군다레 한닥티 따다 이다오두기 마 ꯌꯦꯡꯉꯒ ꯊꯥ ꯑꯅꯤ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨ ꯉꯥꯏꯔꯒꯦ 한닥티 ꯁꯣꯏꯍꯜꯂꯅꯨꯀꯣ ꯅꯨꯡꯉꯥꯏꯖꯔꯦꯗ ꯇꯥꯗ ꯅꯆꯟ ꯏꯆꯥꯁꯤꯡꯒ ꯇꯥꯟꯅꯔꯒ ꯁꯣꯏꯗꯅꯕ ꯇꯧꯖꯔꯛꯑꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯇꯥꯗ ꯑꯃꯨꯛ ꯌꯧꯔꯒꯦ ꯍꯣꯏ ꯇꯥꯗ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯊꯕꯥ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯆꯥ ꯅꯨꯄꯥꯒ ꯇꯥꯟꯅꯔꯛꯑꯒꯦ ꯀꯥꯏꯅ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯏꯟꯖꯤꯜꯂꯛꯇ ꯑꯣꯏꯔꯝꯅꯤ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯌꯥꯝ ꯊꯨꯅ ꯇꯣꯉꯥꯟ ꯆꯥꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯃꯣꯏꯒ ꯁꯨꯝ ꯄꯨꯜꯂꯨꯗꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯊꯤ ꯃꯀꯨꯝ ꯃꯦꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯄꯨꯟꯁꯤꯁꯦ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯕꯥꯗꯣ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯉꯥꯡꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯉꯤ ꯉꯝꯗ꯭ꯔꯦꯕ ꯃꯤꯔꯦ ꯃꯌꯥꯝ ꯑꯁꯦ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ
ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯣꯏꯕꯨ ꯊꯥꯒ ꯂꯩꯕꯗꯤ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣꯕ ꯊꯕꯛꯁꯨ ꯁꯨꯕ ꯁꯦꯜꯁꯨ ꯇꯥꯟꯕ ꯑꯗꯨꯒ ꯃꯤꯔꯦꯝ ꯃꯌꯥꯝꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯧꯈꯠꯄ ꯁꯤꯕꯨ ꯀꯅꯥꯅ ꯉꯝꯅꯤ ꯍꯥꯏꯒꯦ ꯅꯨꯄꯤ ꯇꯞꯅ ꯉꯥꯡꯉꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯣꯏꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯇꯥꯁꯅꯨ ꯀꯩꯅꯣ ꯇꯥꯅꯕ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯒꯦꯕ ꯑꯗꯨꯕꯣꯕ ꯏꯃꯥ ꯍꯣꯏꯅ ꯇꯥꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯅꯪ ꯁꯤꯗꯤ ꯑꯁꯦꯡꯕ ꯇꯠꯂꯤꯍꯦ ꯀꯩꯅꯣ ꯈꯪꯗꯦ ꯏꯁꯧ ꯁꯣꯝꯅ ꯂꯥꯡꯕ ꯅꯨꯄꯤꯁꯤꯕꯨ ꯀꯩꯅꯣ ꯇꯥꯅꯤꯡ ꯇꯥꯁꯅꯨ ꯏꯁꯧꯁꯤꯁꯨ ꯂꯥꯡꯒꯦ ꯍꯥꯏꯗꯅ ꯂꯥꯡꯉꯤꯕꯅꯤ ꯅꯣꯏ ꯅꯃꯥꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯊꯕꯛꯇꯤ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯍꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯗꯨꯒ ꯅꯪꯕꯨꯅ ꯎꯀꯥꯏ ꯇꯛꯇꯅ ꯁꯦꯜ ꯇꯥꯜꯍꯟꯕ ꯁꯤꯕꯨ ꯀꯅꯥ ꯌꯥꯗꯣꯏꯅꯣ ꯅꯨꯄꯤ ꯅꯪꯒꯤ ꯏꯁꯧꯁꯤꯗꯤꯕꯀꯣ ꯊꯕꯛꯀ ꯋꯥꯅ ꯁꯨꯔꯨꯕꯅꯤ ꯆꯥꯛꯇꯣ ꯊꯤꯔꯣ ꯆꯥꯛꯇꯣ ꯆꯥꯔꯒ ꯑꯩ ꯇꯨꯝꯖꯔꯨꯔꯒꯦ ꯅꯪꯁꯨ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯃꯤꯅ ꯅꯊꯛꯇꯅꯦ ꯁꯨꯝ ꯅꯦꯜꯍꯜꯂꯣꯕ ꯅꯪꯁꯨ ꯅꯨꯄꯤꯁꯤꯅ ꯉꯥꯡꯉꯤꯁꯤ ꯀꯩ ꯂꯩꯒꯦ ꯈꯟꯕꯒꯤ ꯃꯍꯨꯠ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯌꯣꯕ ꯁꯣꯝꯗ ꯀꯥꯗꯅꯤ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯕꯨ ꯀꯩꯅꯣ ꯃꯥ ꯈꯜꯂꯤꯁꯤꯕꯣ ꯏꯕꯦꯝꯃ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯏꯃꯥꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯁꯨ ꯉꯁꯥꯏꯗꯒꯤ ꯏꯅꯝꯃꯅ ꯉꯥꯡꯉꯤꯁꯦ ꯏ ꯃꯌꯥꯝꯁꯦ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯏꯅꯝꯃꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯇꯥꯆꯧꯅ ꯌꯥꯗꯅ ꯇꯧꯔꯤꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯇꯣꯛꯑꯣ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯃꯨꯛ ꯇꯥꯔꯕꯗꯤ ꯋꯥ ꯊꯣꯛꯄ ꯇꯥꯔꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯒꯤ ꯃꯥꯡꯗ ꯏꯃꯥ ꯏꯀꯥꯏꯖꯩ ꯅꯪ ꯇꯥꯇꯣꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯊꯥꯕ ꯑꯃꯗꯤ ꯑꯆꯧꯕ ꯃꯣꯏ ꯑꯅꯤ ꯆꯥꯔꯝꯃꯤ ꯏꯃꯨꯡꯒꯤ ꯑꯇꯩ ꯃꯤ ꯑꯃꯠꯇ ꯀꯧꯔꯝꯗꯦ ꯑꯗꯨꯒ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤ ꯁꯣꯝꯗ ꯀꯥꯗꯅꯤ ꯊꯥꯕ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯨꯅ ꯇꯣꯉꯥꯟ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯅ ꯌꯥꯔꯣꯏ ꯃꯇꯝ ꯈꯔ ꯉꯥꯏꯈꯣꯗ ꯅꯨꯄꯤ ꯑꯇꯣꯡꯕꯁꯨ ꯅꯨꯄꯤ ꯊꯤꯕ ꯅꯠꯇꯦ ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯗꯣ ꯃꯇꯥꯡꯅ ꯑꯗꯨꯝ ꯄꯨꯔꯛꯂꯗꯧꯅꯤ ꯌꯥꯝ ꯉꯥꯏꯉꯝꯗꯕ ꯇꯧꯔꯅꯨꯗ ꯅꯪꯁꯨ ꯀꯔꯤꯒꯤ ꯃꯇꯝꯅ ꯄꯨꯔꯛꯄꯅꯣ ꯌꯥꯔꯣꯏꯌꯦ ꯑꯩꯗꯤ ꯑꯊꯨꯕꯤꯗ ꯇꯣꯉꯥꯟ ꯆꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯣꯏ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯛꯑꯒ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯗꯧꯔꯤꯒꯦ ꯑꯩꯈꯣꯏꯕꯨ ꯆꯥꯎꯈꯠꯄ ꯉꯝꯈꯤꯗ꯭ꯔꯣ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯈꯔ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯇꯣꯉꯥꯟ ꯂꯩꯅꯔꯗꯧꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯌꯥꯎꯔꯛꯇ꯭ꯔꯤꯀꯥꯟꯁꯤꯗ ꯁꯦꯜ ꯊꯨꯝꯗꯣ ꯇꯨꯡꯁꯤꯟꯍꯧꯒꯗꯕ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯑꯉꯥꯡ ꯂꯩꯔꯕꯗꯤ ꯑꯉꯥꯡ ꯁꯦꯝꯕꯗ ꯑꯃꯨꯛ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯇꯧꯕ ꯈꯨꯜ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯈꯣꯡꯕ ꯑꯅꯤꯗꯨ ꯎꯅꯔꯝꯃꯤ ꯂꯦꯝꯕꯤꯅ ꯇꯥ ꯈꯣꯝꯕ ꯏꯃꯥꯒꯤ ꯐꯤꯕꯝꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ ꯈꯔ ꯐꯒꯠꯂꯕꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯣ ꯂꯦꯝꯕꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯩ ꯑꯍꯜ ꯂꯩꯅ ꯍꯥꯏꯗꯨꯅꯤ ꯏꯃꯥꯅꯗꯤ ꯃꯥꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯃꯃꯧ ꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯃꯃꯧ ꯄꯨꯁꯤꯜꯂꯣ ꯍꯥꯏꯁꯤꯅꯕꯨ ꯃꯤꯀꯨꯞ ꯀꯥꯡꯗꯦ ꯑꯗꯨ ꯅꯪꯕꯨ ꯀꯩ ꯈꯜꯂꯤꯒꯦ ꯇꯥ ꯈꯣꯝꯕ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯅꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯍꯥꯏꯕꯨ ꯀꯩꯅꯣ ꯅꯣꯏ ꯏꯃꯨꯡ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯂꯦꯝꯕꯤ ꯏꯅꯝꯃ ꯂꯥꯛꯑꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃꯒꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯅꯝꯃꯅ ꯏꯁꯧ ꯂꯥꯡꯕꯗ ꯂꯩꯐꯝꯒ ꯈꯪꯕ ꯅꯠꯇꯦ ꯃꯣꯏꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯝꯅꯤ ꯑꯗꯨꯅꯅꯤ ꯐꯔꯦ ꯃꯣꯏꯅ ꯃꯣꯏ ꯑꯣꯏꯔꯁꯨ ꯑꯗꯣ ꯂꯦꯝꯕꯤ ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥꯗꯣ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯕ ꯅꯠꯇ꯭ꯔꯦ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩ ꯏꯃꯥꯒꯤ ꯅꯤꯡꯕꯗꯨꯃꯗꯤ ꯃꯆꯥ ꯑꯩꯁꯨ ꯊꯨꯡꯍꯟꯅꯤꯡꯉꯤ ꯍꯣꯏ ꯇꯥ ꯈꯣꯝꯕ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯛꯈꯤꯒꯦ ꯑꯗꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯅꯪꯁꯨ ꯐꯖꯅ ꯆꯪꯉꯨ ꯍꯣꯏ ꯇꯥ ꯈꯣꯝꯕ ꯂꯦꯝꯕꯤ ꯃꯥꯁꯨ ꯈꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯠꯂꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯅꯤꯡꯉꯣꯏ ꯑꯗꯨꯕꯨ ꯂꯦꯝꯕꯤꯒꯤ ꯅꯣꯡꯃꯒꯤ ꯃꯍꯤ ꯂꯥꯡꯉꯤꯕ ꯃꯣꯏꯒꯤ ꯏꯃꯨꯡꯗꯨꯒꯤ ꯈꯟꯕꯗ ꯃꯥ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯃꯌꯨꯝꯗ ꯆꯪꯉꯛꯄꯅꯤ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯥ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯗꯤꯅꯦ ꯇꯣꯉꯥꯟ ꯆꯥꯔꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯧꯅꯣ ꯂꯨꯍꯣꯡꯕꯕꯨ ꯊꯥ 3 ꯐꯥꯎꯕ ꯐꯥꯔꯕ꯭ꯔꯣ ꯅꯪꯅ ꯉꯥꯡꯉꯤ ꯁꯛꯏ ꯃꯌꯥꯝꯗꯨꯕꯣ ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯣ ꯅꯥꯅꯦꯝ ꯑꯃꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯁꯛꯀꯅꯤꯁꯨ ꯈꯪꯗꯦꯅꯦ ꯍꯣ ꯏꯀꯥꯏ ꯈꯪꯕ ꯈꯪꯗꯕ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟ ꯆꯥꯔꯅꯤ ꯋꯥ ꯂꯣꯏꯔꯦ ꯁꯤꯗ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕꯁꯦ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯑꯗꯧꯅꯤ ꯌꯨꯝꯁꯤꯗ ꯃꯧꯁꯤꯁꯨ ꯅꯪ ꯅꯊꯟꯇ ꯑꯣꯏꯔꯤ ꯍꯌꯦꯡ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯣꯏꯕꯨ ꯏꯃꯥꯅ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯄꯤꯖꯗꯧ ꯂꯩꯔꯦꯅꯦ ꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣ ꯃꯇꯝꯗꯨ ꯐꯥꯎ ꯃꯤꯔꯦꯝ ꯃꯌꯥꯝ ꯅꯣꯏ ꯑꯗꯨꯝ ꯊꯥꯛꯑꯒ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ ꯃꯌꯥꯝ ꯊꯥꯛꯑ ꯁꯨꯝ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯄꯨꯛꯆꯦꯜꯗꯨꯗꯤ ꯏꯃꯥ ꯉꯛꯇꯕ ꯉꯝꯗꯦꯍꯦ ꯍꯣ ꯉꯛꯄꯤꯌꯣ ꯍꯥꯏꯗꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯖꯕꯅꯦ ꯏꯃꯥ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯁꯤꯕꯣ
Enamma, handi haledana nangso. Laikai koiba yaba koiroga ibema. Kaino Enamma, tongan saba kaina hainaidubo. Sidane, angang nang yaro haide. Angang nagina thaunate. Enamma nanga saidagi imada khol kana kana ngangibadubo kaigino. Tapna ingna adum hainaraga yabasida. Laikai mamangsida ikaibaga amata khangdrabo khangdi. Ikaiba yamna khangbana manasa noibu. Nungtigi aikoina thaga nathibong saridudi. Noi namaidubo ikaidro ibema. Ihera Enamma, kai wahai khondana. Nahange sum tage yawna tabane. Aikoina sarido ibungi marana chabane. Enamma na adu yawna ngangbagi karina tikleige. Ho ibema nabungdo haujikti aigi nupa oire. Nungtigi iwaduna maru mayang tekpa makai thabak sururaga. Noine sida nungaina sabado aidi yengba ngamdrene. Adudi aikoida nate. Enamma so tasawna pusilaga chariba natro. Chap manai kaino. Masingangse masin sum onkal okatana khomine mase. He warak tabi masa. Nang masin da thajil haibra na. Hayo nokpu noksaningi. Warak triba sibu airo Enamma. Yari yari to. Namidang wairam sidane. Noina tawnari do yam tawhaidre. Ibema nang suna namana ngangbada na sindu khumuran. Mau nang su tongan sage haibado charo yare. Imana yare. Imungdagi nangi kolik singdo noigi kada pusingkro. Nungaire kaino. Ngasidagi ining tawna chaning batasa tawba yare. Hairaga phet tawduna imungda changki. Kaino imana haidubo. Tasaw tatonda sulakhisano. Enamma na pangangangaga iman hekta yaridubo. Imagi lembi. Yare wa makha tarano. Sida wa makha tabagi karisu kanaba lairoi. Adogi sarupudi aikoigi saktumne thongnaba tawro. Nang tatondo thabak halani chak jagi hairarani. Thabadi mana pamjabada maning thunglabada monda yam nungaina hinjang ahawbaga thongli. Somdana lembi amadi kundalei makhoigi saksang aduda tumin phamduna leiri. Lembi ngasigi manammagi matawada mathwai yamna nungaitaba haibadu oirabani. Chafu mahi patharagba aduda wakhal lei. As chafu mahi ga loi pathara leiramaidana tawriste. Aidi wakhal amada leiredana. Tapna tawko nakhoi ka pokani amu. Ima tasengna ikoise tongan sanaba haibadu oirabro. Ai hayeng tasawga wari sapsaba ama sanagi ima. Lembi sida wa makhayam tanabagi mathau tadre to o hairedana imana. Moisu moi thoko atum chajakhrasano. Adudi Enamma na yumsida tawning bada tawhalase haibra ima. Matang aduda tomba thabak halaktuna saksangda sanglei. Atomba nang halabra thengi da ngasidi. Ima thabak to loidoraba. Aduna ngasi sum loisilase haidina loisilamlaba. Aduda khara thingdokhrima. Phare ibema chak to loirabadi thiro nang taton chak lamamani. Hoi ima chak adu makhoi ahumgi pukham amomda thiduna. Ima se tatongi sida leire. Tomba masana saksaglu ahum khak semaga chanaba tawribadu ubada. Kaino lembe tasaw hoitei moigi sarukti moidi chakrabo. Wahang aduda lembi amadi kundalei mama masa anida mamit adu yengnei aduga tapna lembi na ngasai thokiba pumba tombada wari tamami. Adudi tasawdi kishu haidabra. Ngasai khoina ngangnaba adudadi tasaw leite. Adubu tasawso thabak halakrabanina khanglamnani karisu hayaktrisini. Itei manai moikhrasu. Ai tasawbudi tasingna warawdaba ngamde ima. Atomba to o yari kaidawrage. Wa makha taranu kaidawge noibo. Nakhoi ahumma nama amatagi masa oirabasu. Yumbu palabadi si ngaktani. Magi haiduni. Mayamsu loina tawnaribani. Kaishu khanjiliranu isasidi. Adoi saruk sakta dum chanabu tawro. Adubu ima tatona lohongriba phawbadi aikhoi puna saminaba yaidana. Yari lembe to ima kaishu khanjiluranu. Sidaidi aisu sel thoasidi. Migi leiriba selsu singba ngamani. Aikhoi sunung aina leiradawni ima. Somda kadani azawbana. Nupi nangse ngamdi okhak ngambajani ko. Ai halapada tonganaga hekta chalerameba. Nang tawrise ima hoina kaya nungairamgadaba mandi koide. Kaina nupa punsise moigi sung khalaga hingadi aikhoi kamaina chakhotpa ngamdawrige. Adu boba kitang thumalle habani nang ngasi tawribase. As nupa nangsidi wayam ngangi he sengba. Aina tawriba mayamse aikhoi gi phanaba ngaktani. Nang adum tumi leyo.
Matam kharasu hauzinki thabadi magi aningbadu thunglabανina yamna nungaina maning tauna chaningbada cha seningbada set tawduna leirami khul adugi potphamdani kundaleina sakhi tombiya nangi mairen sibu kayano kundale ibema lupa anini lauro yam hawbani rau ayai bado lupa manga daga hapiro adu thaaga mairen se thongurage hoi hoi sida leirese mairen ga nga ga haidu haun hek thonga saharuro sakhi tombiya nangi sel sida leire kundale ngai khone nangbo noi bu tongan sanare haribasibu chumbro ho sanare kaidorubano haidana isanaba hando tongan pizza thokpani aina ngahak leitana mauna isau langbado ai taningdraba moi so ibunga tomba luhonglaba matung adum sa daw leirabadubo nangaro hebro moibu khangde tongan sana khibadagi imung mahi langbadi khara phare natrabadi kanagi mausina namit khudingi isau tawbada yumsida leibonga khangba nate nasana padudi kaiso haidabra adudia magi nupina tawribadubo karibo haiduni haigene sakhi tombi bema ai khoine isana pa poise nupi gi oina bani nupi bu thikraba mama mapa ai khoi gase hanna yengba nate asumna matam kharagi matung khombagi mamasu anabe henjelle mamau uninge haiduna khombana lembi bu chelami memsadi mamau phangdawre tabada yamna haraurami masangamde haiba kawmu makai koirang langi sanare noibu maudu lobiyuro kaidauge matam si thengkhre wani hoi domsa lahor dawni aikhoi ahum mari sakke haidana awang thangbagi mau ani do kawru zona angang thakibani la ani moisu hoi ado sanare nangna kaithelda imaugi phizol leigadabado nang saluko masugado phajaba imauna pamdo bo khalaga leira uko idhomsa sima iyomsida mamau phawu puraktri moigi mau ani dubo kaidawdana leiriba janone kui khreda asomda mi imauda lawbu lakpa ngairamani ne aine isaga kanba oiramadi ko ngasaina noi amta ngairamdabi thanta chakhigadabani idhomsa sima mamausi yam uningabra kaino hola ani kaidawge asumna ngai hagi matung lembibu yum aduda pura ami memsadi mau lakpada haraubana amuk toiba loirami haidawpa chatluraba matung chatnabigi matung inna nganna thilao haibagi lembibu mayumda nganna thilami ngai hagi matung nupa mayum su sakrabada mama masa anidu wari sanarami kundaleina imagi bema nang se onthok maso wakhal tadida ko nang taton su leiri adagi hauji oiriba imungi phibam siga nang na sienba songba tawbasibo ima aise imungi phibam khangdaba nate ada ta khombagi imada masangamde habadu tawbani ho pharese haukrabadi haukre haujik lakadawribagi khanaba habaduni leite haiduna leiba yabrado thabak thodi sel su thokpa tabani somda kadani thabana nupa aidi hairibasini noina sanupi sigi lohongbagi sel gane amata puthokpa yaroi ko kaino du nupi yamna puthoktrasu kharadi puthoktradi yarohe kari ki puthokpa mabung atomba ma leiribasidi mana adum puthoksani aikhoi tongan sarbanina moi khanbagi thoina mathau tadre madu nungairide nupi isa nupi su ani su nate karino khara tawgidradi mi nai khoibu kai haina haina dawrige hainin bhaija sanu mi nai khoigi nomada saksara ama pirakpa nate aidi yaro haribasini ko hek sel pirambada aidi pamsat kidawni ayingbigi yumdani mata lembi lohongdawre haiduna chak kauri ayingbigi manama tharona lembiya ikaiganu ko chak to yam jasaloi sansidi cha hinjanga yam leiri inama hapake ahoi nama thoibina inama ngasigi nga thongbasidi onthokna bo hawkhreda tharona asengki hawbrani thoibi asengki hawe inama jasalo dadi hinjanga yam leiri ko adolembiya isangi kai hapo bai namana yarni dai nama amadi hayu kaino isana pamba inamana nangta amujawda leihangi isana apamba poto ayingbina ida ko hayu kaidawge mi aikhoi namadi sel yam paibani lembi ta sengna mapungning adu nungsiba haibado oirami magi hek manammanadi ngasi phawba nangi kari watli haiba wahang phawba hangbiba natte mapukningda khandaba natte aigisu nangumba inama amatang phangjarabadi haina asumna mata singada harau harau sang adu sabinarami matamdi sum hauzinki nongma namidang wairamgi matamni
ꯊꯕꯥ ꯃꯈꯨꯠꯇ ꯉꯥ ꯑꯆꯧꯕ ꯑꯃ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯔꯒ ꯆꯪꯉꯛꯄꯅꯤ ꯊꯕꯥ ꯃꯅꯦꯝꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯁ ꯉꯥꯁꯦ ꯑꯃꯨꯛ ꯎꯈꯤꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯕꯒꯤ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯃꯤꯅꯣ ꯈꯪꯗꯦ ꯀꯣꯛ ꯏꯃꯨꯡ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯦꯕ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯉꯥꯁꯤꯁꯨ ꯌꯥꯝ ꯆꯥꯎꯏꯅꯦ ꯂꯣꯠꯄ ꯌꯥꯔꯣꯏꯕ ꯀꯨꯟꯗꯥꯂꯩ ꯃꯃꯧꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯃꯥ ꯋꯥꯈꯜ ꯇꯥꯏ ꯑꯗꯨꯅ ꯀꯩꯅꯣ ꯃꯧ ꯅꯪꯅ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯂꯦꯞꯇꯅ ꯂꯩꯔꯤꯕꯗꯨꯕꯣ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯕ ꯀꯩꯗꯧꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯣꯏ ꯏꯃꯥ ꯑꯆꯧꯕꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ ꯈꯪꯗꯦ ꯏꯃꯥ ꯑꯩꯁꯨ ꯀꯩꯊꯦꯜ ꯊꯣꯛꯎꯕꯅꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯍꯥꯏꯌꯨ ꯑꯆꯧꯕꯗ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯏꯃꯥ ꯀꯩ ꯃꯇꯥꯡ ꯍꯥꯏꯕꯕꯨ ꯀꯩꯅೋ ꯅꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯅꯤ ꯂꯨꯍꯣꯡꯕꯗꯤ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯗꯅ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯤ ꯑꯩꯒꯤꯁꯦ ꯏꯃꯥ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯕꯗꯤ ꯁꯦꯜꯒ ꯂꯩꯇꯦꯗ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯌꯣ ꯀꯨꯟꯗꯥꯂꯩ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯍꯩ ꯃꯧ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯅꯣꯏꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯇꯧꯅꯨ ꯑꯗꯨꯅ ꯅꯪꯅ ꯍꯦꯛꯇ ꯐꯠ ꯋꯥ ꯀꯛꯊꯠꯂꯛꯀꯅꯨꯀꯣ ꯂꯩꯇꯦꯕꯨ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯁꯦꯜ ꯄꯥꯝꯕꯤ ꯑꯣꯏꯅꯒ ꯎꯕꯤꯔꯨꯔꯕꯣ ꯃꯆꯜ ꯑꯁꯤ ꯃꯊꯟꯗꯅꯤ ꯃꯆꯜ ꯑꯁꯤꯕꯨ ꯃꯕꯨꯡ ꯑꯅꯤ ꯆꯪꯗꯅ ꯂꯨꯍꯣꯡꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯍꯣꯡꯗꯧꯔꯤꯒꯦ ꯍꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯕ ꯉꯁꯥꯏꯗꯒꯤ ꯃꯃꯥꯒ ꯃꯅꯝꯃꯒꯅ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗꯨ ꯁꯥꯎꯅ ꯀꯩꯅꯣ ꯏꯅꯝꯃꯅ ꯇꯥꯆꯧꯒꯤ ꯋꯥ ꯇꯥꯗꯅ ꯏꯅꯝꯃꯅ ꯍꯦꯛꯇ ꯁꯤꯡꯂꯛꯏꯗꯨꯕꯣ ꯇꯥꯆꯧꯁꯤꯕꯨ ꯏꯅꯝꯃꯒꯤ ꯃꯈꯥꯗ ꯂꯩꯕ꯭ꯔꯣ ꯍꯦ ꯑꯉꯥꯡ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯃꯇꯥꯡ ꯑꯗꯨꯗ ꯑꯆꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯑꯆꯧꯕ ꯅꯪ ꯍꯜꯂꯛꯄ ꯌꯥꯝ ꯐꯔꯦ ꯏꯃꯥꯁꯨ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯒꯤꯅꯤ ꯂꯨꯍꯣꯡꯕꯗꯤ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯇꯣꯡꯕꯗꯤ ꯃꯥꯁꯨ ꯅꯪ ꯈꯨꯔꯥ ꯀꯨꯟꯖꯣꯒꯤ ꯁꯦꯜꯗꯨ ꯁꯤꯡꯉꯤꯕꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣ ꯈꯟꯅꯗ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯂꯨꯍꯣꯡꯕꯗꯤ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯏꯃꯥ ꯑꯩꯗꯤ ꯁꯦꯜꯕꯨ ꯂꯩꯇꯦꯗ ꯑꯆꯧꯕ ꯅꯪ ꯅꯆꯟꯅꯨꯄꯤ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯍꯥꯏꯔꯤꯕꯁꯦ ꯇꯥꯗ꯭ꯔꯣ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯅ ꯀꯅꯥꯗꯒꯤꯅꯣ ꯅꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯍꯣꯡꯕꯤꯔꯣ ꯑꯗꯨꯝ ꯅꯨꯄꯥ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯑꯣ ꯀꯨꯟꯗꯥꯂꯩ ꯃꯆꯥ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯃꯈꯥ ꯊꯪꯕꯒꯤ ꯍꯤꯡꯈꯣꯜꯁꯤ ꯌꯣꯟꯕ ꯇꯥꯕꯅꯤ ꯂꯨꯍꯣꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯃꯨꯡꯗꯒꯤ ꯇꯣꯝꯕ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯌꯥꯔꯤꯁꯤꯗꯣ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥ ꯅꯠꯇꯦ ꯇꯥꯆꯧꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤ나 이전부 ꯃꯄꯨꯡꯉꯩꯅ ꯉꯝꯅꯕ ꯇꯧꯔꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯅꯤ 이전ꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪ ꯇꯥꯇꯣ ꯂꯩꯔꯤꯕꯁꯤꯗꯤ ꯅꯥꯎꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕꯗ ꯌꯨ ꯄꯣꯠꯐꯝꯗ ꯃꯇꯥꯎꯁꯤꯡꯒ ꯌꯨ ꯊꯛꯃꯤꯟꯅꯕꯗ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗꯒꯤ ꯈꯨꯠ ꯌꯥꯎꯅꯗꯨꯅ ꯈꯟꯅꯔꯛꯑꯝꯃꯤ ꯑꯗ꯭ꯋꯥꯏꯗ ꯂꯩꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯌꯨꯒꯤ ꯅꯤꯁꯥꯅ ꯋꯥꯈꯜ ꯐꯥꯗꯕ ꯉꯝꯗ ꯑꯆꯧꯕꯕꯨ ꯌꯨ ꯊꯛꯃꯤꯟꯅꯕ ꯃꯇꯥꯎ ꯃꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯅ ꯍꯣ 이dom자 타봐 이dom자 ꯍꯣ ꯀꯅꯥꯅꯣ ꯅꯨꯡꯗꯥꯡꯁꯤꯗꯕꯨ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯁꯤꯕꯣ ꯀꯩ ꯍꯥꯏꯒꯦ 이dom자 ꯈꯨꯔꯥ ꯑꯆꯧꯕꯗꯣ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯃꯤꯒ ꯊꯤꯅ ꯈꯟꯅꯍꯧꯔꯦ ꯈꯨꯔꯥ ꯑꯆꯧꯕꯗꯣ ꯈꯔꯁꯨ ꯊꯤꯅ ꯁꯣꯍꯧꯔꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯈꯣꯏ ꯅꯨꯄꯥꯕꯣ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯁ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯏꯃꯥ ꯑꯇꯣꯝꯕ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯀꯨꯟꯗꯥꯂꯩ ꯍꯣꯏꯁꯦ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯔꯝꯕꯅꯤ ꯃꯄꯥꯟꯗ ꯊꯕꯥꯅ ꯄꯥꯈꯠꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯀꯩꯗꯧꯔꯒꯦ ꯃꯧ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯂꯤꯕꯗꯨꯅ ꯍꯥ ꯀꯩꯗꯧꯔꯒꯦ 이대마 ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯇꯣꯝꯕ ꯅꯪ ꯇꯥꯆꯧꯗꯣ ꯃꯃꯥꯡꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯃꯤ ꯈꯠꯅꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯌꯥꯝꯅꯁꯨ ꯅꯣꯏ ꯇꯥꯆꯧꯗꯣ ꯐꯨꯍꯧꯏ ꯍꯥꯏ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥ ꯑꯩꯈꯣꯏ ꯇꯥꯆꯧꯕꯣ ꯏꯃꯥ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯂꯦꯝꯕꯤꯌꯥ ꯅꯨꯃꯤꯗꯥꯡꯅꯤ ꯅꯅꯝꯃꯒ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯇꯣꯝꯕꯅ ꯃꯌꯥꯝꯕꯕꯨ ꯊꯝꯃꯒ ꯄꯨꯁꯤꯜꯂꯛꯑꯝꯃꯤ ꯑꯆꯧꯕ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯤ ꯃꯈꯣꯡ ꯃꯈꯨꯠꯀꯗꯨ ꯏ ꯇꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯅꯣ ꯑꯣꯏꯔꯛꯏ ꯃꯇꯧꯁꯤꯕꯣ ꯃꯥꯏ ꯃꯤꯠꯀꯁꯦ ꯂꯣꯏꯅ ꯀꯥꯏꯔꯦ ꯈꯣꯡ ꯈꯨꯠꯁꯤꯁꯨ ꯏ ꯉꯥꯛꯇ ꯅꯪ ꯄꯦꯜꯂꯕ꯭ꯔꯣ ꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯏꯗꯥꯎ ꯃꯌꯥꯝꯅ ꯑꯩꯁꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥꯃꯣꯔꯥ ꯃꯃꯥ ꯃꯅꯥꯎ ꯃꯆꯟ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯄ ꯑꯗꯨꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯋꯥ ꯉꯥꯡꯅꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯣ
ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯅ ꯉꯥꯡꯅꯕ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯏꯃꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯈꯥꯏꯕꯨꯡ ꯈꯥꯏꯕꯨꯡ ꯇꯥꯍꯟꯕ ꯑꯆꯧꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯞꯅ ꯉꯥꯡꯅꯔꯁꯤ ꯑꯇꯣꯝꯕ ꯅꯪ ꯇꯥꯖꯧꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗꯔ ꯀꯗꯥꯏꯗꯅꯣꯃ ꯆꯠꯍꯟꯈ꯭ꯔꯣ ꯃꯥ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯃꯤꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯀꯔꯤ ꯏꯇꯥꯎꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯕꯨ ꯅꯪꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯁꯨꯕ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯦ ꯃꯥ ꯂꯧꯔꯨꯕꯗꯒꯤ ꯑꯩꯕꯨ ꯃꯤꯅ ꯑꯁꯨꯛ ꯎꯁꯤꯠꯍꯟꯗꯕꯅꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡꯕꯨ ꯊꯨꯒꯥꯏꯔꯨꯕ ꯑꯩꯒꯤꯇ ꯑꯣꯏꯅꯤꯡꯂꯨꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯣꯏ ꯇꯥꯅꯤꯡꯗꯦ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯀꯅꯨ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯨꯕꯅ ꯑꯩ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯅꯦ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯃꯧꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯅꯃꯧꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕꯒꯤ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯃꯧ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯄꯥꯟꯁꯤꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯈꯤ ꯃꯕꯨꯛ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯧꯁꯤꯡꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯣ ꯊꯨꯒꯥꯏꯕ ꯅꯨꯡꯁꯤꯅꯍꯟꯗꯕꯒꯤ ꯃꯍꯨꯠꯇ ꯄꯨꯟꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯔꯤ ꯆꯦꯠꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ